Eril Khuman mayambu Taramna Okchari ngasi mayamgi mafamda khudol tamjagadoriba movie asigi maming Ravane Vanadi Jodi. Movie asi 2008 da release tawki. Aduga movie asina IMDb da fangkiba rating asina 10 gi manungda 7.2, Prime Video da 10 gi manungda 7.2, Khamel asinbida 89%, aduga Google user singna 81% gi like pinakraba movie ni. Movie asigi aiba amadi lamjing lamtakpa director na Aditya Chopra. Movie asi nambada sangkiba punba senpham asi lupa crore kunithoi dagina lupa crore kuntrama thoi phawba sangki hairi. Aduga movie sina tanba ngamkiba apunba senpham asina lupa crore chamaga yankhaitere tanba ngamki hairi. Movie asigi hero Surinder Sahni amadi Raj Kapoor ki saktamda maming leiraba actor Shah Rukh Khan. Aduga movie asigi heroine Surinder Sahni ki Nupi Taani Sahni ki saktamda maming leirabi actress Anushka Sharma. Surinder ki maruk Bawilder Elias Bobby ki saktamda Vinay Pathak. Mayam madudi ikoi koithoktabida movie asigi mapung oiba warida laksarake. Movie asigi ahanba maktada Surinder na Magi Nupi Taani bu luhonglaga Magi yumda puduna lai. Surinder gi lekai gi missing ngakna yengi maramdi Surinder pakhang sarini aduta natana mahak nupi angangi wakhal leiba misak ama nate. Maram asina Surinder na masak matau phajabi nupi ama luhonglaga purakpasida makhoi yamna ngaknaribani. Masidagi silasi matau karamna Surinder na Taani bu luhonglaga purakibano haibadugi wari mayamda Surinder na lirai. Ngarang aina mabu punsigi ahanba oina ui aduga khudak aduda aina mabu nungsiba hauki. Masidagi silasi Taani gi luhongba numitni haibadi ngarang ni. Surinder su Taani gi luhongba yawba lai. Masigi maramsu kona soidana bab tarakani. Surinder na Taani bu uba matamda apam nungsi phawrami. Taani irang langjabi icham chamjabi nupi macha amani. Taani gi mapana Taani bu mehendi hana luisilo hai. Taani na Baba ngasidi aigi luhongba numitni. Please ngasidi timetable tawbino. Taani gi mapana Surinder da uredana Surinder aigi punchi se angang kaya amana ijat tawi adubu Professor Gupta aise aigi chanupi dadi karisu tawba ngamde. Yengo hojik luhonggadoriba sisu love marries ni. Talak aduda Taani Surinder khoina leiriba mapa adu landuna mamanabi singa seli. Mapana Taani bu khami aduga mahak asi kanano khangbra hangi. Taani na kanano haina amuk ingit tawsili. Mapana Surinder ni aigi khwaidagi achanba satrani. Nang kaurabro aina magi baramda haikiba singado. Taani na oh nang oire. Surinder haise. Surinder na hoi. Taani na nangi maramdagi aigi punchi se problem kaya ama thengnarabani. Surinder na aigi maramdagi. Taani na hoi. School college ki mark ki matangda khonthi amna sarai. Karigi Surinder gumna mark phangdribano. Karigi Surinder gumna nathak thongba singda respect tawdribano. Aduga mahakti aikhoi ani luhongba phawba pamlibani. Surinder na nati Taani na karino nati haidi aina nangonda haribasini mahna ingonda tattana dum hai Surinder gumba nupa phangjaba nupi masa singa dudi maraibak yamna phagani. Nangna khangdabai wani mahakna ingondagi nangbuna hena nungsibani. Taani mamanabi singna korokpadagi mafam madudagi satkhre. Taani mamanabi singa sumangda jagoi sai. Surinder su Taani khoina jagoi saribadubu yengi. Surinder di Taani bu tasengna nungsiba amadi pamba phawkhre. Taani na jagoi saringai Taani gi mapa sangsilaktuna Taani ga wari sanai. Sanariba wari asi aikhoida tahandi. Surinder su kaidoba yawraba jano haina yengi. Taani mapa gi wari singadu taraba tungda kaptuna mafam adudagi sienki. Mikup adumaktada Taani gi mapa su wantharai. Surinder na laikai adugi nupa amada kaidoba yawrage hangi. Nupa aduna borgi imung manung accident thokle aduga imung adugi mioi amata kanba ngamdre. Masidagi silasi hospital da ulai. Surinder mahaki ojabu asoyangam yahon biganu haiduna isor ningduna lei. Mikup aduda doctor ama thorai aduga magi si heart attack ni. Aikhoi su aikhoi gi angam bathak to honajagi isor khoiramsi. Ado Surinder haribasi kanano. Masidagi Surinder ga Taani gi mapaga unaduna wari sanai. Taani gi mapana Surinder da aina Taani bu luna sana nauyok naukolakpani. Mag haujiksu
naha oibagi ingkhalakpagi yamna mangau thiri asigumba awaba phibam ase mangonda hojik thengnaba matamda mahak thamoi soidana kaigani karigumba nangna masibu sumi haina khallabadi please nang taniga luhongbiyu nangi nakhutta tanibu sinaramlabadi ai sirabasu ingna sikna nungaina sikhiba ngamgani isa aingonda hojik matam leitre nangna karigumba masibu yaninglabadi ai tanida hairagadabani Surinder magi ozagi makhutladuda yare haibagi khudam moina pai masidagi taniga mapaga amuk unaduna wari sanai mapana tanida ai khangi hojik nanga masigi matangda wari sanaba sumde haiba adubu isorna aibu tattana koropugum phawi aina nangbu karigumba thabak amatada nampu sapu tawkhiba leite ngasisu tawroi adubu aina taibang palasi thadoktingai mamangda nangoda pautak amatang piramge aikhoigi punsida aikhoi isana isagi mari khara semjaba yawi aduga khara amana isorna sembibasu yawi nanga muktang khanduna yengo isorna nangi damak Surinder bu khankrabani chalo nang potharo aduga nangi decision atu lepsaro aigi isa singdi aina warep lawba amata ngamdabani karigumba aina nangbu mafam masida tarak nathanta thamlamba tarabati ai santi laina lairamlenda tin khiba ngamloi sa tanigi mapa yamna kappi tani mapagi wafam sing adubu loina yare hai mastagi tanigi mapana taniga Surinder gabu makhut samna handuna bor pire punsi nungsangba nungai phaba oiru isa sing hairamaga mahak taibang pan thadoktuna satkre Surinder ga taniga luhongle mastagi silasi presenta amuk lai Surinder magi phirol sizinnagadaba potlam sing loina magi ka adudagi lawthoaga atopa ka amada hongdoknaba thorai aduga mahakna tanida sumna hai ai mathaki kada ayamba matamda adum tummi kaasta leriba potlam sing asina nangi ngakta oirabani karigumba nangna mathau taba potlam sing leirabadi aingonda hairao ai light oina tumba misak amani asumna hairamaga ka adudagi thokhi Surinder na tumgani haina lakliba mafam madudi storeroom amoirami ka adu mirang yamna thui motsu yamna motli aduga pochai mayam amasu paiduna lei Surinder oiba oidaba khara sengdoklamlaga tumkhre tani di tumdabida kaptuna lei masidagi silasi mathangi numitni Surinder magi office satnaba sem saba loiraga thorai aduga tanigi kada thong thilli tani mitsingduna lei adubu wadi karisu ngangdi Surinder su anirak suna thong thindi tumjara sanu lamsang ama gari tungakpagi waramlani haina khalami Surinder masana sem saduna chak chare aduga kuliksu masana phengdoi loiraga se amada magi ming amadi mobile number iraga thammi Surinder di tanibu tasengna paami maram maduna nakanda lairamba rose amabu lauraga se adugi mathakta thammi rose aduda ikai ni yengi kari khala abano khangdi ikai ramale rose adu lawthoklaga hanagi thampham matuda amuk handuna thammaga mahak office ta satkhi Surinder office ta magi tawpham thokpa mathau sing adu tawduna lei mikup aduda maga mafam maduda thabak tawminaba marup mapang singna paw anoba ma leiba male haina sangsilai Surinder na karisu leite hai mamanaba sing aduna numit nini suti lawkhribadu karigino hangi Surinder na kanagumba amagi luhongba satlubagini mamanaba amana kanagumba amagi luhongbra natraga nangi luhongbra Surinder di nate hai mamanaba amana masigi city is nang nikhoida wa mulot ki haina khaliba nangi khwaidagi nungaiba numit ladubui khoida lotliba hoi mayam lakno Surinder luhongkhre office aduda thabak tawba mi khudimak Surinder gi manakta loina sangsinnarai mayam aduna Surinder da nangi nupidu ngasidi aikoi mayam da introduce taw hai Surinder upai leite mayam adu huptuna sangsilaaga mangonda wispi nakalamada na tanina unglaga phamduna leiringai makhoigi gate ta mina thong thilai kauriba miyoi asi Surinder gi maruk Bobby ni Bobby yamna saurami maramdi mangonda luhongbagi paw mata piraktabagini Bobby mathanta silok thiduna lei asuk yam kuina sangna tinarlaga loinarlaga aingonda paw mata phawba piraktaba Bobby aise nangi nafamda mamal karisu yaudrabara ai khangi nang hojik manungda lei haibasu mikup aduda Surinder na Bobby bu yamna tapna kaurai Bobby
Surendragi manakta changsilli aduga karisu haidana paithoklaga sauduna lei. Surendrana Bobby kawi, Bobina Bobby sikhrabani. Surendrana Suri leidi faubadi Bobby siba yaroi. Changlasi chalo ai nangonda wari pumnamak adu phajana lige. Surendrana Bobby da thokiba wari pumnamak adu loina tamle. Bobina mahakti kadaida leibano hangi. Surendrana makhagi ka asida lei. Bobina aduga nangna mafam asida tumliba. Surendrana hoi. Bobina adudi karino nangna khalibasi. Surendrana isorna thoba malaksarani. Mikup aduda Surendragi office ki meeting lakpagi makhol tarai. Surendrana Bobida makhoi singasi nangna mutapu silo salo. Ai Taani bu yengluge. Surendra Taani gi manakta lai aduga Taani bu kawi. Taani wa karisu khumlakti. Surendrana office ki maru mapang singkhara aikhoi yumda lai. Luhongbagi makhoi da pau birakte haina makhoi loina lakle. Ai nangonda request masa amta tawjage. Nang mayam asiga minute ani khaktang punba yagadra. Taani paukhum amata pide. Tumina lei. Surendrana yarani Taani you don't take tension. Ai makhoi da nang nasa nungaitre hairage. Surender office ki maru mapang sing pulli batu da sanglai. Mamanaba Amana itay madi kaday no hangi. Surendrana mahak tulam sang ama lakpagi masado nungaitraba male. Chada kauba Punjabi mamanaba Amana. Mahak kauruge haina satli. Mikup aduda Bobby sangsilagtuna chadabu nathaiduna puraga satki. Mamanaba Amana aikhoisu chalage Surender. Matamasi thingjilagle. Surender sukumbam khangdi. Mahak lamsang ama lakpagi masado soktharaba male. Adunani warubinu hai. Mikup aduda Taani yam phajana ingna mayam tilleba duda thorai. Surender Taani da mitkuptana munni yengduna lei. Taani mayam aduga yamna phajana loinei. Surender Taani da mitkuptana munna dum yengjaduna lei. Numit adugi ahing athengbada Surender karigumba ama type tawduna leirami. Mikup aduda Taani mafam aduda sanglai aduga ai adonga wari masanaba pami. Ado mapanda ngaktang thorokpa yagadra. Surendrana hoi yani. Taani na Surender da aigi ngasigi sajatto yamna lankhre. Ai adomga luhonglabani. I promise ai adomgi aphaba nupi ma oiradabani. Aigi ariba Taani adu hatokhrabani aduga anouba Taani ma oirabani. Aina domda haijagadaba wafam amasu leiri. Madudi aina dombu nungsiba ngamloi. Aina khalli aina kanagumba misak amatada aigi nungsiba piraroi haina. Nungsiba yaudana adomgi punsi hingba ngamgadra ngamoidra haiba ai khangde. Aduga karigumba adomna ngamdraga madugi polo madu aingonda ohenbasu pamde. Surendrana Taani aidi nungsibasi karino haiba khangde. Aigi punsida nupi amataga nungsinarkhiba loinarkhiba leite. Ngasi adomna aigi maru mapangsingi mangda utpikhiba thambikhiba mawong adu aigidi nungsibani. Aingonda masidagi hena nungsiba mathau tade. Taanina adomdi laibak yamna farabani. Nungsinaba leiraktribado. Malem asida nungsibadagi hena awaba karisu leite. Good night haramaga sangki. Taanina sangkraba tungda Surendrana haujikti ai khangle Taani karigidamak haukiba numit ani asida aina aduk yamna waribano haibado. Aina nangbu ahanbu ukiba mikup atudagi nungsiba haukrabani. Good night. Mathangi numit ni Surender office natnabagi lusenba loiraga thorai. Ngasidi Taanina chana thaknaba phajana sem saraga thamlami. Taanina Surender da good morning hairai. Surender su good morning hai. Surender Taani bu yengjai adubu michanabadi ngamde. Surendrana gari inthorakpada Taanina tifil haplamba thengnei. Surender haraubana loikhre. Mahak Taani bu asumasum nungsibe hengalai. Surender tifil adubu adum yenglaga lei. Taani da kaithenda chatpa matamda dancing Jodi haiba dance tamnabagi poster ama thetlaga leiramba ui. Numit adugi numidangda makhoi ni sak chaminarami. Taanina ngasai dancing Jodi gi poster macha ama Surender da pisilli. Surendrana poster adubu yenglaga masibu karino hangi. Taanina dance tamnabagini. Madu Bombay ki khwaidagi chawba company ni. Ai makhoi gi thoram sing yamna pamna yengi. Aduga ai yum masida adum leibasu boarding surai. Adomna karigumba madubu yaningdrabadi ai tawroi. Surender kariso hairamdana hawgalaga chatkhre. Taani Surendrana pamdra male haina magi tawpham thokpa yumgi thaba ingkhang sing adu tawduna lei. Taanina thabak lusilaga thorakpada Surendrana poster adugi mathakta paisa khara haplaga thamlami. Taani harau mandana Surendragi manakta laktuna thagatchari hai. Surender wakhal nungai mandabadagi magi maru Bobby gi manakta lai.
Surenderna ay nangonda karigumba wa khara haige nang kana amatada haidokloi haina wasako. Bobina my friend ay shira phawba kana amatada haidokloi. Surenderna ay nungsiba phawba hore. Bobina congratulation kana gano. Surenderna ay ginupi Taani gani adubu mahaknadi ay bunungside. Bobina karamna mahakna nangbu nungsidribano. Mahak nang ginupi na tabra. Kupak aniragtang jara di mahak nangbu soidana nungsirakani. Surendra saugalai nang na ay ginupida kupak na thagadoriba. Bobina ay nanate nang nani. Surenderna never ay gikulasina mangunda tharaba ay gikutse nang nagkakthalo. Bobina nang mabu kayam nungsi. Surenderna nungsi adubu mahak na di ay bunungsiba ngamloy hai. Mahak na mahak masabu change toba pami. Mahak na mahaki ariba Taani adubu hatokrabani hai. Ay na mahaki mawang matawsing adudi adum nungsi. Ay mahaki nungayba punsi aduda amuk handahangatlan ba pami. Mahaki nokheba irang langjaba mataw aduda ay na mabu nungsi kibani. Ay na mahakpu change tohan kiba pamde. Ay maga nungsi na ba pami. My friend ay gamaga nungsi na ba amuk tasenbiyo. Ay bu mahaki punsigi hero ama oyan ba ngamnaba amuk tasenbiyo. Mahak na pamba filmgi hero amaga manan na ba semsi. Nangi kuto magic amato. Aduga ay gi love story ama semla si marup. Bobina Surenderabu yamna phajana kebire haibadi haujik matam asigi yaklauba mi amaga chap manana kebire. Masidagi silasi Jodi dance academy-da Surinder lai. Surenderna dance torba mayam adugi marak aduda Taani bu yaubra haina thirai. Taani wakhal pukning changna dance torami. Surendrana Taani bu yenglingai academy adugi mi ama laktuna Surendra busu dance torba yauna bahai. Surender mayam marak aduda haita dance toba yawi. Dance toba loraga dance ki uja sing aduna dance tamliba sing aduda angangba amadi asangba machugi number card amumam yelai. Maramdi number card masing manaba sing adu PR group sem na bagini. Lai na siliba sisu Surendra ga Taani ga number card masing manarami. Surender na Taani bu ui Taani mahaki partner bu thirai. Surender Taani ga maga number masing manaram baduda chatlage haina tawi. Adubu mahaki thamoina masada asumna hairai. Nang haujik chatkhigada natte. Nang haujikti Punjab Power da thabak tawba suri natte. Nang haujikti Taani gi hero ama oirabani. Nang isai sako dance taw nang na nupi masa asibu kanbiyu. Taani ga Surendra ga thengnare. Taani na hello I am Taani. Surender na aduga aina nangi hero ni. Taani na karino. Surender na number card adubu ulaga 21. Taani na aigi ming Taani. Surender na aigi ming Ras. Mingasi hana takrabra. Taani na tadri. Surender haibasi Ras hairage. Ras ki saklo lawrabanina. Ras na haujikti tarabanina khanglaba natro. Taani na hoi adudi haying amuk thengnarasi. Goodbye. Ras na nati goodbye haigano. Aikoi nungsibagi lambi da chatlasi aduga amuk hanna aikoi lambi da thengnagani hayu. Masidagi Surender Bobigi dukalda amuk laktuna magi suri gi phijol adu sesilli. Bobina nang Taani na dance tawba yenglure. Aduga yumda mangonda amuk surprise tawdoribara. Surina apangbasidi Taani ga numit khudingi dance tawminanda bagi khudong chaba ama phangli. Aduga karino nangna aibu matuda maithiba pamlibara. Mahakna aibu masak khangde. Mahakna aibu anauba mi amoina ningkhre. Aduga ngasidi ai Taani gi irang langjaba nungaiba mataw adu uba phangle. Aina karigumba surida amuk remind tawrurabadi mahak tragedy oigani. Mahak suri gi manaktadi kaidonungdasu mahaki all Taani gi mataw adu leiroi. Adubu haujikti aina ras oirabanina mahaka loinabagi tanja ama phangle. Aingonda yotaba misingi mawng mataw talako. Bobi mataw karamna kanana mayam marak adudagi mahakpu aigi partner oina khalaklibano. Bobina aidi kamaina khangdoino. Surina aina ngonda take ishorna ni. Kanigumba ishorna khanghanba pamlamlabadi mikup aduda Taani na aibu soidana khangba ngamgani. Adubu mahakna madu khangande karigino law hairaga Bobi bu ishwara magi manakta pusili. Aduga Surina taw ishorna kari hairi haibado. Ishorna hairi Surender aina nangi love story haurabani. Haujikti nang Taani ga dance tawro. Mahaki nungaiba langkheba pumnamak uragani. Mahaki awaba nungaitaba pumnamak kauthokragadabani. Nang Surini haigano nangi love story haurabani. Taani chaksangda phamna dance ki step sing adu orairami. Mikup aduda Surisu yumda halai. Surina ai khara thengkhre. Taani na tifil adu pira ohai. Suri mamai adu buleitho aga tifil adu bu pi. Taani na kari tawrage hangi.
Surina ngakse khara nungaitre dunani makhoi ani chak chaminne Surina Taani ai ngasidagidi khara thengna halani ai office ta matam hena thabak tawre Surina laptop ta mahaki office ki karigumba khara yengduna leiringai Taani na makhagi kaada dance tawraga step masing lawrpadu tai Suri su Taani na step masing hairakpaduga chap manana step adugi dance tawi mathangi numitni Taani amadi Ras dance na phamda thengnare Ras yamna langkheba mi sai adubu Taani na di magi langkheba mataw adubu hainaramde mangonda flirt torokanu hai Ras na aina kadaida flirt tawkhrake ai nangondagi hena fajaba nupi amukta fawba udri aduga nangna dance tawbaduda sentharakbo humang nangna nagyata nangi samadubu hairakpa matamda aigi thamoida dag dag phui aina hairibase ai karino haiba khangde flirting tawbasu natte Taani Ras ki lemjataba mataw aduda mahak Ras ka dance tawminaba ngamlaroi haina satli Ras na oh nate ai soikre ai apology ai tumile jarage I promise chance amta pibiyu mikup aduda makhoi gi dance haugadore haina lauthora Taani na Ras ta masina nangi last chance ni Ras mayamna dance tawribaduda pharak phuraga lei Taani na Ras pu dance phajana tawnaba kawi adubu Ras ti magi tawfam thokpa ma tawduna lei Taani na khana Ras ta yengi Taani na dance tamba loiraga thorakpada mapanda nong shuduna leirami mikup aduda Ras bike ama thoduna sangsilai aduga mahak thilamage hai adubu Taani na yade Ras na nongsi amna kalli mahak thinbiramage hai namdana Ras na Taani bu mage bike ta kakhaladuna thinba lai Ras na Taani partner nong asibu adom kari phawbibage Taani na kaisu phawde nothing Ras na Taani partner aina thajai nangi thamoida karigumba kharadi phawramgani Taani na nate aigi thamoina kaisu phawde karigumba amata pamde Ras na Taani partner adu boithokpa yabrane mipum khudimak thamoida karigumba kharadi apamba phawbani Taani na nangna pumnamak khanglabra urabra khanglabadi karigi aigi thamoina pamliba phawribadu haidribano Ras na ai haige nangi thamoida naribadu lebhanba pame Taani tumina lei Ras na haujikti pharedo aina haidra nang haujikti karisu khumba ngamdredo hayone chumela le haibado Taani partner nangi miladu khumjelo aduga nangi thamoida taraliba nonglik singa se yohonbiyu Taani na Ras karino nangna tawridubu lambido amta phajana yenglaga thau Ras na Taani bu leirak phawba thille Taani na thank you bye Ras na nate Taani partner goodbye nate ningsingo Taani na amuk thengnarase adudi Ras na nate phun version da please Taani na Ras ki wahi pareng adu hai aikhoi nungsibagi lambi da satlasi lambi adugi makha tarakpada aikhoi amuk hanna unagani nungairabasi oiradi Ras na nungaire yamna nungaire hairaga satki Taani yum yoraba tungda yumgi thonaw hangdoktuna ngasai Ras na hairakibadu tawi talak aduda Suri yumda halai aduga hakthi khalai Taani su Suri halakle haiba khangle Suri na gari sinbadagi khara thengkhre thonaw hangdolibase thingjello nongphen changlakadore hairaga sangki Taani thonaw adu thingjelli Ras amadi Taani dance tawminai adubu Ras ti dance tawba ningthina hairamde hanjin adum soi talak aduda makhoi gi dance ki ojana asumna laurai Monday numita dance competition lama tawgani competition aduda group tara khangani group tara adugi manungdagi first second thara muk khangani Ras ti makhoina first tagani haina langshinnai harawi adubu Taani di wakhal nungairamde Taani na first nate mithini ta du shairamaga satki Ras Taani na wakhal nungaitana satkibaduda mahaksu wakhal nungairamde Taani na yum hannabagi thorakpada Ras Taani gi manakta bike thawjilai Taani na ngasidi nong tade aduna ai sa dum chasaba yani hai Ras na nate madugi ai mafam asida changlakpa nate Taani partner ai nangi dance partner ama change tawhalage haina khalle ai khangi ai gi dance to lokhat pham amata yaudi haiba adubu nangdi best ni aina hairibasini nangna soidana fast tagani karigumba aibu nangi partner oirabadi nang soidana maithigani aduga tasengna aina madusu tahanba pamde phare Monday dagi nangi anoba partner ama phanglagani aikhoi nungsinana satnarasi aduga madugi makha tarakpa lambida amuk hanna unarasi Taani
Rajna magidamag aduk yamna khanbirambadudha mahak nungaitana lehowi. Surina Bobby ki manakta laktuna magi Raj ki wari loire. Raj sabada sangba posai sing adu Bobby da pirami. Surina ai tanina wakhan nungaitabadu yengba ngamloi. Mahak ningba kaiba tare. Mahak competition adugidamak thawai yamna ware. Masida wari loselobasina su pharabani. Aina matam khara maga loinaba fangbase ai yamna nungai. Aduga masigi Raj ki phizol asi setpa matamda isada tap nape. Maning mamangdagi krak laksilai. Phare Bobby ai Taani bu film yengba pudoini. Thengle sale. Masidagi silasi cinema hall amada ulai. Cinema asigi wari nungsirakpagi matang oirami. Suri di thawai yauni yengi. Aduga Taani di madugumba nungsinabagi kapna launabagi matang adu yenginglamdi. Talak aduda Taani gi wakhalda Rajna Taani bu kaurai. Aduga Rajna nang boring churabra. Makhoi gi love story asida ai ishordagi nungsiba tamduna laklabani. Ai nangonda Hindi film gi romance amadi dance ki style adu kamaina toge haibadu utke. Rajna Hindi film gi afaubi actress singa dance tawminai. Dance aduna loibada Taani mathanda hogalaga khoba khui. Surina Taani bu phamna bahai. Taani na film aduda yengluba matamdadi kapna launabagi matang ama oituna leirami. Mathangi numini Taani magi partner Raj bu lakpa ngaiduna lei. Adubu Rajti Mana phana kuina ngairabasu mafam maduda laktre. Taanina dance tofam adugi counter da Raj ki leifam hangi. Counter aduna Raj ki leifam adu tai. Taani Raj ki leifam adubu thiduna lai. Raj na magi leifam asi Raju Motordani haina haijilami. Maram aduna Taani Raju Motorda lai. Raju Motor aduda Suri gi marup Bobby su Surina Raj sabada thoba bike adu semduna leirami. Talak aduda Raju Motorda thabak suba yauba angang nupa macha amana Raju da Raj Kapoor bu nupi mana hangba lakhori hai. Bobby di Raj Kapoor hairakpaduda gyan tare. Maram aduna kanano ne haina hangba lakliba nupi dubu yengi. Matam maduda Bobby na Taani bu ui. Bobby na angang adubu kausilaga Raj Kapoor laklani ngaktang ngahelamo. Raju na Raj Kapoor haiba hero dubu mafam masida lakadori bro. Aikhoi matumta kaubi hoke. Bobby na Raj Kapoor nate aikhoi gi Suri do Raj Kapoor olaga laklani. Raju na kamaina Suri na Raj Kapoor olaga hojik lakadori bano. Bobby na Raju da wari se yam sangi. Ai nangoda kona fazana lirage salo. Bobby na Suri da call tawi. Aduga aina call toroli wasi Raju Motor dagini. Nangi nupi do mafam asida Raj pu thiba lakle. Suri ngai karino aina hojik tawduisibo. Aidi nangonda Raj ki wari loire haikribaduni. Bobby na wari si nang na iba nati lai ni iba ni. Nang yam thuna mafam asida lao. Ay mabu ngahelamge. Suri mafam maduda Raj saduna lai. Raju Suri na Raj olaga lakpaduda ngakpana loirami. Raj na Taani partner kari leirage kamdorage. Taani na kaidorage nang na ngasi dance tamba laktradi. Raj na ay tumil leirabane. Dance boring yam chui. Taani na nangi Taani partner na nangbu thadokiba leite ai mai thiroi. Raj na nate Taani na aigi partner bu thadokloi aduga mai thiduna su chatloi. Nangna ai mai pangnabagi dama khanbiraga aina de karigi nangi dama khaloi. Aikhoi ani loiba fawba partner oina chatminakhisi. Karigumba nangna promise tawraba extra practice tawraba yamna kanna hotnaraba aduga aisu promise tawraga yamna kanna hotnaraba aikhoi ni soidana mai pakani. Raj na Taani partner aina nangonda haikribaduni nang aibu soidana ningsinglakani haina. Yengo nangonda Raj na magic ama tawge. Taani na Raj nangi haunabido mo hauraba aingonda promise taw nang flirting sit amuk hana tawraroi haina. Raj na nate ai dance sida yamna kanna hotnabagidi promise tawba ngamgani. Adubu aina flirting tawraroi haina promise tawbadi ngamloi. Nangna masibu flirting oina urabra masi aigi nature ni. Aina masibu control tawba ngamloi. Masi laina pibu khudol ni. Taani na Raj ngasidagi aikhoi ani marup oirabani. Adudi aikhoi hayeng dance class mafamda thengnarasi. Raj na Taani partner nang karigumba khara kauraba male. Taani na aikhoi nungsibagi lambi da satlasi aduga aikhoi madugi lambi makhada amuk hanna unagani. Masidagi makhoi ani dance phajana taminare
aduga competition yauba matamda makhoi ani group tara khanbagi manungda chanba ngamle makhoi ani haraumanbadagi hotel da pochai makhoi ani haraumanbadagi hotel da pochai tanina aikhoi ni panipuri yamna chaba ngamba tanasi rasna ngamba miduna kari prize phangdoi no hai tanina angamba mina maithiba mi aduda mahangna apama thabak ama hek tawhanba yai luzaradu chenkhiba mangkhibadi yaroi rasna tani panar masidi nang soidana maithigani maramdi rasna amit shahar asigi panipuri khudimak chaduna laklabani makhoi ni competition tawba hore competition aduda rasna panipuri masing yamna henna chaba ngamduna rasna mai pai mastagi suri magi yumda halai tanina suri changlakpaga congratulation me ai dance competition top 10 khanbagi manungda chanba ngamle surina adudi yamna nungaiba pauni ne tanina ngasidi aina biryani oina semlabani suri matha sai maramdi mahak panipuri mayam ama sasinduna laklabani tanina nang pamdabro surina pami surina tanida nangi plate kadai no hangi tanina aidi phulloire chap thalle raska lambida harau nungaiba phongdokpa oina kari kari mayam ama sasilae surina ras haibadi kanano tanina aidi nangonda haiba kaurure ras aigi dance partner ni masigi dance competition asi peer gini mahaki masagi raju motor kauba workshop amasu lei mahak phani yamna oiba misakni matam punamakta mahakna aibu phagi tawduna nokhali suri puk thallabanina biryani adubu ningthina chade tanina adom biryani pamdabra surina natte hairaga namfuda biryani du sasili suri ahinga dumadi yamna phajana warami mathangi numitni tanina nupi amaga dance practice tawminaba matamda tanina soikiduna nupi adugi khongda kaurui nupi adu saugalai tanina soikhre haira phawba nupi dudi hanthaba leite tani su saugalai talak aduda ra sangsilaaga khanaribadu khami nupi adugi nungsinaba nupa adusu raski manakta sangsilai rasna sorry aigi partner na nangi partner da soikhre mahakpu amukta ngakpiyu nupi du magi nupa yosilakpadagi yamna kanna kaukhibagi mawongda yamna kanna nava sajilai rasna khanadanaba nupi dugi nupa adubu thagatli aduga mahakpu na sithai rasna aina mayamda sorry haijari full and finance sorry happy family tanina nupi duda bit chaina sinthira maga chatkhi nupi dugi nupa adusu saugalai karino mana haikribado rasna khanadanaba phajana themaga thamami raska tanigana wayetna ringai ngasai nupi aduga magi nupa adugana tani amadi rasta khangalamaga bike thauduna chatkhi tani saubana loikhre maramaduna raspu maningda phamalaga tanina bike adu thauduna ngasai makhoiga khanaba mi sing adubu tali tani amadi rasna makhoiga ngasai khanaba nupa amadi nupi dugi mamangda gari khamlaga ready da leirami makhoi bike ani du kana kana thaujinnai tanina nupi dugi mananga da bag na thomi madudagi makhoi ani machugi koma mata tasinki tanina mahaka khanaba nupi dugi nupa duda hoi tani nangna hena sauba sangba hele haina mingonda usit hoidaba tawganu rasna tanida nangi dubu dum 3 ro hai tanina aigi imanabi amagi mayambagi bike ama lei aikhoi anina numidang khudingi makhoi mayambagi bike adubu huralaga adum thawi surina ra saraga thauba bike adu bobi gini maramaduna suri amadi bobi raju motor da bike adubu sema lai bobina nangi nupina bike thauraba thauramliba speed asisu 120 nana kadai da leiruba surina aina maningda phambani bobina nangdi maningda kaidoriba surina mahagna aibu bag pahelaga maningda phamanbani bobina karino nupiduna bike thauraga nangna maninga du bag pairaga phamiba mathangi numini ras bobina nupa thokpa saw hairakpagi muktuna phallaga dance to phamda lai adubu mapham madudadi rakhibana numit oibagi PR partner sing adu rakhi ki halami ras madubu ubadagi toilet ta changduna bobi da call tawi adugu bobi da mafam asigi nupi sing asidi magi partner sing da rakhi loina kihale magi partner sing asibu mayamba amagumna loina toramle karigumba tanina su mayam asigi mut asiga chap manana torokadra bobina nang barlum da lolu rasna madudi tawre
Karino aina hujik tawgadawribasibo Bobina nang mapalda sungthok thokano nang siba sangba khangdi adubu mahakna rakhidi sungki kihangano talak aduda Taani na Raj bu kaurai Rajna ai bukse khara nungaidre dance tawba ngamlaroi ai ningthina lepa phawba ngamdre mosal lus oire Taani na aikhoi ngasi se costume gi kaithien chatkadabani ngasi di dance tawraroi Raj amadi Taani kaithien da phi leiba lai makhoi ani dance namhamda rakhi ki nahan badugi matangda yaning dabagi wari shanai makhoi ani firol hongphamda sangsinduna firol hongna batawi Raj na Taani bu kawi aduga ma confuse ama leire hai Taani na kaidorage sai sanadrabo Raj na firol gi matangda nate aina samamnaribasi thamoiga wakhalgadani Taani na karigi samamnarino Raj na Taani partner aina ngonda kaino ma hange Nupi singna khwaidagi pamlibasi kari tawbano Taani na nang nengonda hanglibo wahang asi aingonda di yamna awaba wahang amani Nupi singna pamlibasi karino haibadu Nupi sing khaktana khangba ngamgani Raj na adudi hojik ai nupi mu olo hairira Taani na paukhumdi am laida nupa singna gyan tarkpa matamdadi makhoi ani ahal oirei Raj na nate Taani partner please lambi amata sugaina takpiramo ai ahal oiraga khangba pamde Taani na nupi singna khwaidagi pamjaba amatang hairagadi kanagumba amana mahakpu thamoi sengna nungsibiba adu khaktani makhoina pamlibasi masidagi hena nupi amana magi punsida atopa apama kariso amata leite makhoi ani pukning nungsiba phaunarai Taani na wa thaidolaga hojikti bhab tarabra karigumba dolina Taani bu nungsiramba tarabadi mahakna kaidonungdasu Taani da rakhi kiramloi chalo chalase Raj na Taani bu leirak phauba thilli aduga Raj na Taani da hayengde aigi pok numini ai nanga numil asimadi koiba satpa pami nang kari khalibano Taani na full day di ai khangde yam kuibadi yaroi Raj na nate Taani partner ningsingo Manipuri winner gido ai ngasidi nangonda aigi prize adu thauba tare nang ngamlaroidro anyway every year ai thanta numit asimadi koithoi spend tawthoi matam lenthoi aduga handakti aina kainomsu tawge haina khalli Taani na yaroi haina batanja amata Raj na pide Raj na hauji engonda madu haigano nana karigumba yadrabadi hauji nangna engonda rakhi ama kihanba tabani aduga numit chupa ama aikhoi ni spend tawni Taani na yare Raj hayengdi nangi numitni Raj yamna harawi Raj na Taani da hayeng pung mapanda ai nangbu lawbu lakani haina kibagi matung inna mathangi numitta Raj amadi Taani koiba chatli makhoi ni numit asimadi yamna fazana koithare numidang wairamgi matam amuk yausilakle Raj na Taani bu singdol amada pukhalaktuna makhoi gi sahar adubu uhalli Raj na khanada light thalakna ba call tawi Taani na sahar adubu yenglingai sahar adugi mai pulap oina mutki mikup aduga ikan kanadana mutliba mai adugi mathak aduda I love you haina light oina thalai Taani matawasibu ubada langtak narami aduga Rajta masi karigino Raj hai Raj na Taani partner masi nungsibagini aina isor panduna wasakli masi asengba nungsibagini aise mangaw yamna thire aigi nungsibasi wahi oina word oina phongdole aina khanki madudi aigi nungsibasi amit char pumba sima express tawrage haina nang masibu pamdabra Taani na pami nupi khudimak mahakpu nungsibiba nupa aduna magidamak masigumba sibu tawba soidana pamgani adubu nupi kharadi masigumba sibu tawbagi manglan mangjaba ngamde asengbagi ai masi pami Raj adubu aidi masi uraga thamoi se mase tana kaire aina nangonda yamna soiba mistake ama leire Raj ai yum pale luhongle Raj na ai khudimak adu loina khangi mahaki maming Sulaiman Sahni kawi mahak Punjab power da thabak tawi ai loina khangi aina nangbu aigidamak kayam special oi haibadu khanganba pambagini nang thawai wagano aikhoi ni gi marakta khenaba amata leite aikhoi ani marupni marup oina leigani khenaba amatang hairagadi nangni yum palamba sikhaktani aisu karigumba mawong amada luhongani adu oiradi khenaba kariso amata leitre chap manare Taani na nate Raj khudimak loina hongle nupi macha amana mamit hek pangthorokpada mahaki sangsar pumba loina hongle please Raj aibu thadoktuna satkhro
ai mafam masida ithanta mikup kharadang leihoba pami tani rasna I love you haina light thalamba adubu ningsinglaga mamittagi mapi sintharai suri bobi gi dukalda wakhal nungai dana masam hatuna lei mikup aduda bobina khudimak ase ai loina khangi haujikti nang daban ron toklo aduga babida asengba wari pumbadu liro surina natti bobi haujik madu yaroi bobina adubu kedoba yaroi doino surina maramdi ai mahakna ras ka suri gabu kanana hena nungsibano haiba khangba pami bobina makhoi ni maksap manari sidi amatani mahana nungsiribasi nangni kana so mata natte surina adubu mahaknadi makhoi ni chap manai haiba khangde mahaki maphamdadi makhoi ni yamna khetnai suri mahaki mapuroi bani aduga rasti kana so natte bobina kesa sida atopa khenaba amasu leire rasti magi nungsibadu mangonda yamna sengna phongdokhre aduga suridi magi nungsibadu tiffin box manungda hapchinduna khumjillaga thame aikhoi miyoi bani lai natte miyoi badadi nungsibasi chaklamba gumbani nangi nupida unfair tawre nakalla matana nangna mangonda raske nungsibasing adu loina ulle aduga suridana nangna magi mapugi mawongda tawre mangonda su surina nungsi haibadu ullu madudagidi mahak lamlanba raskumba kana matadasu hanna yenglaroidabani surina aigi nungsida baitaw tanina nungaina bagidamak surina comedy tawba ngamgani dance tawba ngamgani suri masa pulap change tawba ngamgani ras oibasu ngamgani adubu magi nungsiba ngamnabagidamak surina change tawroi mahakna ibu soidana nungsirakani mahakna suribu masak munna khanglakani mastai silasi suri amadi tani numidangki sak saminarami tani di sak sade ungduna lei matawatu da surina nangi dance ti kamdauri practice tali brahangi tanina phajana dum tawri surina nangi partner di kamdauri magi mingdu bukari haiba tanina ras kawi surina ras ti yum palabra tanina mahak ti yum pandri surina ai company dagi numit nini ki pass laure koi basadusi yabra tanina hoi tani tumba yaramde ras ki wakhal da mangduna lei suri su tumba yade mathangi numitta suri amadi tani japan gi sumo kumhai tofamda lai kumhai adugi announcer amana asumna laurai mafam asida lepliba japan gi sumo player asibu ring mapanda inthuba ngamlabadi japan da chatpagi ticket free da phangani punjab ki mathawna maringje leiba nupa masa sing thoro aduga chaukraba wangkraba nupa asibu maithiba piyu law sangla o law thawna phaba sing thoro o law nupa ama japan gi mijaw aduga lamba pagani haina thorai adubu japan gi mijaw aduna nupa adubu saru khuda khara sega da saplaga pubagi mawongda puraga ringi mapanda thammi just aduna japan gi ticket ama khaktang pirambadu ticket ani free da piragani haina law thorai tanina polai gi haina yengluba pot khudimak ras ke I love you gi maingala du oina loina thorai yengluba khudimakta I love you ngakta thorai suri stage ta kakhatuna japan gi mijaw aduga lamba panaba hore suri koilei lithoktuna koichen cheli just ki matungda phawba lotli tanisu surina tawriba mataw adubu yengi suribu japan gi mijaw aduna khudang aduda pairaga koilei lei koichingchingi konchinduna bukanna sapsilli suri upai leitabadagi mijaw adugi manakong aduda kanna lawsheli mijaw adugi manakong adu ping lawi tiliba miyam adu khuba khunai haraunai mataw aduda japan gi mijaw adudi sawbana loikhre suri bu paiduna mathakta thangatlaga urur ungi suri upai leitabadagi just na pairiba japan gi humai humnaba pot adu lauraga mijaw adu hainadabadagi gidu kharambadagi suri bu paiduna leimaida langthorai japan gi mijaw aduna suri bu usitraduna khongpakna lak tuna kaushili upai leitraba suri japan gi saw khraba nupa adugi makhong aduda kanna konduna lei japan gi mijaw adudi suri na mahaki makhong da kole haina usit thawoidraduna yengo haina makhut adu down tawi japan gi mijaw aduna suri bu makhong da yalanduna ching duna pui suri ring mapa yorokpadagi chaw khraba japan gi mijaw adugi makhong adubu acheng batanja yenglaga areiba mapangan chijin aduna thangatlaga leimai da inthui japan gi mijaw adu samu gumbani
ꯇꯨꯈ꯭ꯔꯕꯗꯤ ꯍꯧꯒꯠꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯨꯔꯤ ꯍꯔꯥꯎꯕ ꯑꯃꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯁꯨꯔꯤ ꯖꯄꯥꯟꯒꯤ ꯁꯨꯃꯣ ꯄ꯭ꯂꯦꯌꯥꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯒꯤ ꯑꯦꯋꯥꯔꯗ ꯑꯃꯁꯨ ꯄꯤꯔꯦ, ꯑꯗꯨꯒ ꯖꯄꯥꯟꯗ ꯆꯠꯅꯕꯒꯤ ꯐ꯭ꯔꯤꯗ ꯇꯤꯀꯦꯠ 2 ꯑꯃꯁꯨ ꯐꯪꯂꯦ꯫ ꯁꯨꯔꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯅꯤꯕꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤ꯫ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡꯗ ꯇꯥꯅꯤꯕꯨ ꯃꯍꯥꯛꯅ ꯎꯏ꯫ ꯇꯥꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯁꯨꯔꯤꯅ ꯇꯧꯔꯤꯕꯗꯨꯕꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯥꯅꯤꯅ ꯁꯨꯔꯤꯒꯤ ꯑꯁꯣꯛꯄ ꯑꯄꯣꯞꯄ ꯑꯇꯪꯕꯁꯤꯡ ꯑꯗꯨꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯇꯥꯅꯤꯅ, "ꯃꯁꯤ ꯀꯔꯤ ꯗ꯭ꯔꯃꯥꯅꯣ? ꯅꯪ ꯃꯁꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯇꯧꯔꯤꯕꯅꯣ? ꯅꯪꯁꯦ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯃꯤꯅꯤ, ꯀꯥ ꯑꯃꯗ ꯀꯝꯄ꯭ꯌꯨꯇꯔ ꯄꯥꯏꯔꯒ ꯐꯝꯃꯒ ꯂꯩꯕ ꯃꯤꯅꯤ꯫ ꯅꯪꯁꯦ ꯍꯦꯔꯣ ꯅꯠꯇꯦ꯫ ꯅꯪꯒꯨꯝꯕ 3 ꯍꯦꯟꯅ ꯆꯥꯎꯕ ꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯝꯄꯥꯄꯥꯅꯤ ꯍꯦꯟꯅ ꯊꯣꯛꯏꯕꯅꯣ? ꯄ꯭ꯂꯤꯖ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ, ꯀꯔꯤ ꯃꯊꯧ ꯇꯥꯕꯒꯤ ꯃꯁꯤ ꯇꯧꯔꯤꯕꯅꯣ?" ꯁꯨꯔꯤꯅ, "ꯃꯦꯂꯥ ꯑꯗꯨꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯝꯃꯦ꯫ ꯖꯄꯥꯟꯒꯤ ꯁ꯭ꯇꯣꯜ ꯈꯛꯇꯗ ꯅꯪꯅ ꯏꯟꯇꯔꯦꯁ ꯂꯩꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯩꯒꯤ ꯁꯦꯂꯔꯤ ꯑꯁꯤꯅꯗꯤ ꯅꯪꯕꯨ ꯖꯄꯥꯟꯗ ꯄꯨꯕ ꯉꯝꯂꯣꯏ, ꯀꯣꯏꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯖꯄꯥꯟꯗ ꯄꯨꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯈꯖꯤꯛꯇꯪꯇ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅꯤ ꯈꯟꯕꯒꯤꯅꯤ." ꯇꯥꯅꯤꯅ, "ꯄ꯭ꯂꯤꯖ ꯂꯦꯞꯄꯤꯔꯣ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛ ꯅꯪ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩ ꯍꯥꯏꯅ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯒꯤꯗꯤ ꯈꯨꯗꯤꯡꯃꯛ ꯏꯅꯝ ꯑꯣꯏ ꯁꯨꯔꯤ꯫ ꯄ꯭ꯂꯤꯖ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯄꯨꯟꯁꯤꯁꯤꯃꯒꯤ ꯅꯪꯒꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯉꯝꯃꯔꯣꯏ꯫ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯔꯤꯕꯁꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯇꯥꯅꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯨꯔꯤꯅ, "ꯑꯩꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯑꯩꯅ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤ, ꯅꯨꯡꯁꯤꯕꯗ ꯂꯃꯟ ꯂꯩꯇꯦ." ꯇꯥꯅꯤ ꯑꯍꯤꯡ ꯑꯗꯨꯃ ꯐꯖꯅ ꯀꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯥꯅꯤꯅ ꯁꯨꯔꯤꯒꯤ ꯇꯤꯐꯤꯜ ꯍꯥꯞꯄ ꯅꯪꯍꯧꯔꯝꯗꯦ꯫ ꯇꯥꯅꯤꯅ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯁꯨꯔꯤꯅ ꯉꯔꯥꯡ ꯐꯪꯂꯛꯄ ꯑꯦꯋꯥꯔꯗ ꯑꯗꯨꯗ "ꯁꯣꯔꯤ ꯇꯥꯅꯤ" ꯍꯥꯏꯅ ꯊꯦꯠꯂꯒ ꯊꯝꯂꯝꯃꯤ꯫ ꯁꯨꯔꯤ ꯑꯣꯐꯤꯁꯇ ꯀꯣꯛ ꯁꯥꯟꯅꯗꯨꯅ ꯎꯪꯗꯨꯅ ꯂꯩ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯁꯨꯔꯤꯗ ꯇꯥꯅꯤ ꯂꯥꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯃꯤ꯫ ꯁꯨꯔꯤ ꯉꯛꯅ ꯌꯦꯡꯉꯤ꯫ ꯇꯥꯅꯤꯅ ꯁꯨꯔꯤꯗ "ꯃꯁꯤ ꯀꯧꯔꯝꯂ ꯃꯥꯜꯂꯦ" ꯍꯥꯏꯅ ꯄꯤ꯫ ꯁꯨꯔꯤꯅ, "ꯊꯦꯡꯛ ꯌꯨ." ꯇꯥꯅꯤꯅ ꯆꯦ ꯑꯃꯒꯁꯨ ꯁꯨꯔꯤꯗ ꯄꯤ꯫ ꯁꯨꯔꯤꯅ ꯆꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯃꯇꯝꯗ "ꯑꯥꯏ ꯑꯦꯝ ꯁꯣꯔꯤ" ꯍꯥꯏꯅ ꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯥꯟꯅꯕ ꯉꯝꯗꯕꯗꯒꯤ ꯇꯥꯅꯤ ꯆꯠꯂꯤ꯫ ꯁꯨꯔꯤꯅ, "ꯑꯝꯇ ꯉꯥꯏꯈꯣ, ꯐꯤꯂꯝ ꯑꯅꯧꯕ ꯑꯃ ꯊꯣꯛꯑꯦ, ꯌꯦꯡꯕ ꯆꯠꯂꯨꯁꯤꯔꯥ" ꯍꯪꯉꯤ꯫ ꯇꯥꯅꯤꯅ "ꯍꯣꯏ ꯌꯥꯏꯌꯦ" ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯁꯨꯔꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯏ꯫ ꯇꯥꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯐꯖꯅ ꯁꯨꯔꯝꯃꯤ꯫ ꯁꯨꯔꯤꯁꯨ ꯇꯥꯅꯤꯅ "ꯑꯥꯏ ꯑꯦꯝ ꯁꯣꯔꯤ" ꯍꯥꯏꯅ ꯏꯔꯛꯄ ꯆꯤꯊꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯂꯩ꯫ ꯇꯥꯅꯤꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡ ꯆꯨꯔꯛꯏ꯫ ꯇꯥꯅꯤ ꯔꯥꯖꯄꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯔꯥꯖꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯤ ꯃꯍꯤ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯁꯨꯔꯤ ꯑꯃꯗꯤ ꯇꯥꯅꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃꯗ ꯐꯤꯂꯝ ꯌꯦꯡꯉꯤ꯫ ꯁꯨꯔꯤꯗꯤ ꯐꯤꯂꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯥꯅꯤꯗꯤ ꯃꯪꯗꯨꯅ ꯂꯩ꯫ ꯁꯨꯔꯤꯅ ꯐꯤꯂꯝ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯟꯊꯣꯔꯛꯄꯗ ꯇꯥꯅꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯨꯔꯤꯅ ꯇꯥꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯔꯥꯖꯨꯅ ꯁꯨꯔꯤꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯨꯔꯤꯅ ꯀꯣꯜ ꯑꯗꯨꯕꯨ ꯄꯥꯏꯕꯒ ꯔꯥꯖꯨꯅ "ꯁꯨꯔꯤ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯔꯥꯖꯄꯨ ꯍꯪꯉꯤ." ꯁꯨꯔꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ "ꯑꯩ ꯂꯥꯛꯂꯦ" ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯃꯤ꯫ ꯇꯥꯅꯤ ꯔꯥꯖꯨ ꯃꯣꯇꯣꯔꯗ ꯐꯝꯗꯨꯅ ꯔꯥꯖꯄꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯔꯥꯖ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯔꯥꯖ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯔꯥꯡ ꯂꯥꯡꯕꯤꯗꯣ ꯑꯗꯨꯝ ꯇꯧꯏ꯫ ꯔꯥꯖꯅ ꯇꯥꯅꯤꯗ ꯆꯥ ꯒꯤꯂꯥꯁ ꯑꯃ ꯄꯤ꯫ ꯇꯥꯅꯤ ꯋꯥ ꯀꯔꯤꯁꯨ ꯑꯃꯠꯇ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯔꯥꯖꯇ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯥꯖꯅ "ꯇꯥꯅꯤ ꯄꯥꯔꯠꯅꯔ, ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯤ꯫ ꯇꯥꯅꯤꯅ "ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯤꯕꯅꯣ?" ꯍꯪꯉꯤ꯫ "ꯅꯪꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯩꯆꯥꯛ ꯀꯔꯤꯁꯨ ꯐꯥꯎꯗꯕ꯭ꯔꯥ?" ꯔꯥꯖꯅ "ꯆꯩꯅꯥ, ꯃꯩꯆꯥꯛ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ꯫ ꯀꯔꯝꯅ ꯃꯁꯤꯗ ꯆꯩꯅꯥ, ꯃꯩꯆꯥꯛ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯌꯦꯡꯉꯣ, ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯎꯍꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ꯫ ꯑꯗꯨꯒ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯎꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤ꯫ ꯃꯁꯤ ꯁꯤꯝꯄꯜꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯁꯤꯒꯤ ꯊꯋꯥꯏ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯊꯛꯆꯤꯜꯂꯣꯁꯦ, ꯆꯥ ꯑꯁꯥꯕꯅꯤ." ꯇꯥꯅꯤꯅ "ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯤꯝꯄꯜ ꯅꯠꯇꯦ ꯔꯥꯖ꯫ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯎꯍꯟꯈꯤꯗꯦ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯊꯣꯡ ꯈꯨꯗꯤꯡꯃꯛ ꯊꯤꯡꯖꯤꯜꯂꯝꯃꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯣꯛꯍꯜꯂꯦ, ꯏꯁꯩ ꯁꯛꯂꯦ, ꯖꯒꯣꯏ ꯁꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯔꯟ ꯇꯧꯏ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯍꯜꯂꯦ꯫ ꯔꯥꯖ, ꯀꯔꯤꯒꯤ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ?
ꯑꯩ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅꯤ, ꯃꯧꯅꯤ. ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕꯅꯣ? ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯔꯥꯖꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯈ꯭ꯔꯁꯤ. ꯅꯪ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯔꯥ? ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ. ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏꯕ ꯄꯤꯗꯦ. ꯑꯩꯈꯣꯏ ꯈꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯔꯨꯛ ꯈꯔ ꯑꯃꯗꯤ ꯃꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧꯏ. ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯉꯣꯟꯗ ꯁꯤꯌꯥꯔ ꯇꯧ. ꯑꯩꯒ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ. ꯇꯥꯅꯤꯅ ꯔꯥꯖꯇ ꯀꯣꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯔꯥꯖ, ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ. ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯦ. ꯑꯩ ꯑꯋꯥꯕ ꯃꯩꯆꯥꯛ ꯃꯌꯥꯝ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ. ꯑꯩ ꯅꯣꯛꯇꯨꯅ ꯂꯩꯕ ꯄꯥꯝꯃꯤ. ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ. ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯔꯥꯖ. ꯑꯩ ꯃꯈꯥ ꯇꯥꯅ ꯈꯥꯡꯕ ꯉꯝꯃꯔꯣꯏ. ꯔꯥꯖꯅ, ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯤꯕꯁꯤꯅꯤ. ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯅꯨꯃꯤꯠꯅꯤ. ꯑꯗꯨꯒ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯑꯃꯤꯠ ꯁꯍꯔ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯣꯏꯔꯒꯗꯕꯅꯤ. ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯟꯅꯩ. ꯃꯁꯤꯗꯒꯤ ꯁꯤꯜꯂꯁꯤ ꯁꯨꯔꯤ ꯑꯃꯗꯤ ꯕꯣꯕꯤ ꯋꯥꯔꯤ ꯁꯥꯟꯅꯩ. ꯁꯨꯔꯤꯅ, ꯕꯣꯕꯤ, ꯑꯩ ꯂꯣꯁ ꯑꯣꯏꯔꯦ. ꯑꯩꯅ ꯇꯥꯅꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯁꯦꯝꯕꯗꯨ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ. ꯕꯣꯕꯤꯅ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯦꯡꯕ ꯋꯥꯔꯤꯗꯨ ꯂꯤꯗ꯭ꯔꯤꯕꯗꯤ? ꯁꯨꯔꯤꯅ, ꯅꯨꯄꯥ, ꯈꯪꯍꯟꯅꯕꯗꯤ ꯍꯣꯠꯅꯕꯅꯤ. ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅꯤ, ꯃꯧꯅꯤ. ꯇꯥꯅꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯆꯦꯟꯈꯤꯅꯕ ꯔꯦꯗꯤꯗ ꯂꯩꯈ꯭ꯔꯕꯅꯤ. ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕꯗꯨ ꯀꯌꯥ ꯄꯥꯝꯈꯤꯗꯕꯅꯤ. ꯇꯥꯅꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ. ꯃꯍꯥꯛ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯇꯝꯍꯟꯕꯤꯈꯤꯕꯅ ꯆꯨꯝꯗꯕ꯭ꯔꯥ? ꯕꯣꯕꯤꯅ, ꯁꯨꯔꯤꯗ ꯔꯥꯖꯀꯤ ꯊꯃꯣꯏ ꯂꯩ. ꯇꯥꯅꯤꯅ ꯅꯨꯡꯁꯤꯔꯤꯕꯁꯤ ꯊꯃꯣꯏꯗꯅꯤ. ꯁꯨꯔꯤꯅ, ꯅꯠꯇꯦ ꯕꯣꯕꯤ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯨꯔꯤꯒꯤ ꯊꯃꯣꯏꯕꯨꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ. ꯁꯨꯔꯤꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ. ꯑꯩ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯦ. ꯍꯌꯦꯡ ꯀꯝꯄꯤꯇꯤꯁꯟ ꯂꯣꯏꯔꯒ ꯆꯤꯊꯤ ꯑꯃ ꯏꯔꯝꯃꯒ ꯆꯠꯈ꯭ꯔꯒꯦ. ꯑꯩ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯤꯡꯗ ꯄꯥꯟꯕꯤꯔꯝꯃꯒꯦ. ꯑꯗꯨꯒ ꯑꯩꯗꯤ ꯗꯤꯜꯂꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯍꯜꯂꯒꯦ. ꯕꯣꯕꯤꯅ, ꯅꯪ ꯄꯨꯔꯥ ꯉꯥꯎꯔꯦ. ꯑꯩ ꯃꯉꯣꯟꯗ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯒꯦ. ꯁꯨꯔꯤꯅ, ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯋꯥꯁꯛ ꯑꯃ ꯂꯩꯈꯤꯕꯅꯤ. ꯅꯪ ꯅꯤꯡꯁꯤꯡꯉꯣ, ꯑꯩꯉꯣꯟꯗ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯗꯣ. ꯏꯁꯣꯔꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯔꯣꯏꯕꯁꯨ ꯏꯁꯣꯔꯅ ꯂꯣꯏꯁꯤꯟꯖꯔꯁꯅꯨ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯨꯔꯤ ꯑꯃꯗꯤ ꯇꯥꯅꯤ ꯂꯥꯏꯁꯪꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏ. ꯁꯨꯔꯤꯅ ꯇꯥꯅꯤꯗ ꯑꯩ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯐꯝ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯉꯁꯤꯁꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯩ. ꯁꯨꯔꯤꯅ ꯏꯁꯣꯔꯗ ꯑꯁꯨꯝꯅ ꯅꯤꯖꯩ, ꯑꯩꯒꯤ ꯇꯥꯅꯤꯅ ꯃꯐꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯕꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ. ꯑꯩꯅ ꯏꯁꯣꯔꯗꯒꯤ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯝꯖꯗꯦ. ꯇꯥꯅꯤꯅ ꯏꯁꯣꯔꯗ ꯑꯁꯨꯝꯅ ꯍꯥꯏ. ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯍꯥꯛ ꯏꯁꯣꯔ ꯎꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯅꯠꯇꯦ. ꯃꯤꯌꯥꯝꯅ ꯑꯗꯣꯝꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯎꯔꯤꯕꯒꯦ? ꯑꯩ ꯅꯈꯣꯏꯕꯨ ꯎꯕ ꯄꯥꯝꯃꯤ. ꯑꯩꯕꯨꯁꯨ ꯏꯁꯣꯔꯅ ꯎꯍꯟꯕꯤꯌꯨ. ꯄ꯭ꯂꯤꯖ, ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇ ꯎꯍꯟꯕꯤꯌꯨ. ꯇꯥꯅꯤꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯁꯨꯔꯤ ꯂꯥꯛꯄ ꯎꯏ. ꯇꯥꯅꯤ ꯉꯛꯏ. ꯃꯈꯣꯏꯅꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯁꯪꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯇꯥꯅꯤꯅ ꯁꯨꯔꯤꯗ ꯑꯗꯨꯝ ꯌꯦꯡꯉꯤ. ꯇꯥꯅꯤꯅ ꯁꯨꯔꯤꯗ ꯈꯨꯔꯨꯝꯂꯝꯃꯤ. ꯑꯗꯨꯒ ꯇꯥꯅꯤ ꯆꯃꯝꯅꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯁꯤꯜꯂꯁꯤ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯎꯠꯂꯛꯏ. ꯔꯥꯖ ꯑꯃꯗꯤ ꯇꯥꯅꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯀꯅꯥ ꯇꯥꯗ ꯀꯅꯥ ꯎꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯎꯅꯔꯝꯃꯤ. ꯇꯥꯅꯤꯅ ꯔꯥꯖꯇ ꯃꯍꯥꯛ ꯔꯥꯖꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯉꯝꯂꯔꯣই ꯍꯥꯏꯔꯛꯏ. ꯔꯥꯖ ꯉꯛꯏ. ꯇꯥꯅꯤꯅ, ꯅꯪꯅ ꯑꯩꯕꯨ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ. ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯈꯨꯠꯇ ꯄꯥꯏꯔꯛꯈꯤꯕꯗꯨ ꯑꯩꯅ ꯀꯥꯎꯊꯣꯛꯂꯨꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯒꯤ ꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯔꯣꯏ. ꯃꯍꯥꯛ ꯕꯣꯔꯤꯡꯗꯤ ꯈꯤꯇꯪ ꯆꯨꯏ. ꯃꯍꯥꯛ ꯋꯥ ꯌꯥꯝ ꯉꯥꯡꯒꯟꯗꯦ. ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯃꯤ. ꯃꯍꯥꯛ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯆꯕ ꯃꯤꯅꯤ. ꯃꯍꯥꯛ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯃꯜ ꯑꯣꯏ. ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯄꯨ ꯎꯍꯜꯂꯤ. ꯑꯁꯦꯡꯕꯅꯤ ꯔꯥꯖ, ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯎꯍꯜꯂꯤ. ꯃꯤꯑꯣꯏ ꯑꯃꯕꯨꯗꯤ ꯊꯥꯗꯣꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁꯣꯔꯕꯨꯗꯤ ꯀꯔꯝꯅ ꯊꯥꯗꯣꯛꯀꯅꯤ? ꯑꯩꯅ ꯂꯥꯟꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔ ꯌꯥꯎꯒꯅꯤ. ꯑꯩ ꯏꯁꯥꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯔꯥꯖ. ꯑꯥꯏ ꯑꯦꯝ ꯁꯣꯔꯤ. ꯇꯥꯅꯤꯅ ꯔꯥꯖꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯔꯥꯖ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯉꯛꯅ ꯂꯩꯍꯧꯏ. ꯃꯁꯤꯗꯒꯤ ꯁꯤꯜꯂꯁꯤ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯇꯥꯅꯤꯕꯨ ꯀꯧꯊꯣꯔꯛꯏ. ꯇꯥꯅꯤ ꯊꯣꯔꯛꯏ. ꯃꯊꯪꯗ ꯔꯥꯖꯕꯨ ꯑꯃꯨꯛ ꯀꯧꯊꯣꯛꯏ, ꯑꯗꯨꯕꯨ ꯔꯥꯖꯇꯤ ꯊꯣꯔꯛꯇ꯭ꯔꯦ. ꯔꯥꯖꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯊꯣꯛꯂꯕꯁꯨ ꯔꯥꯖꯇꯤ ꯊꯣꯔꯛꯇ꯭ꯔꯦ. ꯇꯥꯅꯤꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯂꯥꯛꯂꯔꯣꯏ, ꯑꯩꯈꯣꯏꯕꯨ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏ. ꯑꯦꯅꯥꯎꯟꯁꯔ ꯑꯗꯨꯅ ꯅꯪꯒꯤꯗꯨꯕꯨ ꯁꯦꯡꯂꯕ ꯍꯪꯉꯤ. ꯇꯥꯅꯤꯅ ꯍꯣꯏ. ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯅꯣꯛꯅꯕ ꯍꯧꯔꯛꯏ. ꯇꯥꯂꯛ ꯑꯗꯨꯗ ꯁꯨꯔꯤ ꯊꯣꯔꯛꯏ. ꯇꯥꯅꯤ, ꯁꯨꯔꯤꯅ ꯔꯥꯖꯀ ꯆꯞ ꯃꯥꯟꯅꯅ ꯗꯥꯟꯁ ꯇꯧꯔꯛꯄꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯍꯤ ꯅꯤꯡꯁꯤꯡꯉꯛꯏ. ꯃꯈꯣꯏ ꯑꯅꯤ ꯗꯥꯟꯁ ꯇꯧꯕ ꯂꯣꯏꯔꯦ. ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯈꯨꯕꯥꯛ ꯈꯨꯅꯩ.
Suri amadi Taanina leiriba mafam adu parda amana khanjinkhre. Parda mapandana competition gi announcer aduna wa ngangli. Taanina Surida oidaba ngangba. Surina nati Taanina khudimak nam thakni. Nangbu ingonda nungsiba haibasi karino khangde haikiba natra. Karamna nangna aigi awababu loina nungai halibano. Aigi pirangbu nokhalibano. Aina nangi nungsibagidamak pi drop ama phawba takhide. Aduga nangnadi aibu nungsibiramli. Matau karamna aibu asuk yamna nungsibiramli bano. Surina masi simple ni. Aingonda isorna nangbu uhali. Aina isorbu ningjaba matamda aigi thamoina nungaiba phawi. Aduga nangna nokpa uba matamda ai yamna nungai. Taani ai nangbu nungsi. Isordagi phawba nangne hena nungsi. Makhoi ani nungsinana konsinnai. Surina Taanida aibu isorna waruramgadra. Maramdi mangondagi nangne hele haibagini. Makhoi anina Amit Shargi dance competition aduda first tare. Anchor na Mr. Raj amadi Miss Taani haina lauthori. Taanina announcer adugi manakta sangsillaga Sulaiman Sahni haibiu hai. Anchor aduna aigi mistake ama leire. Mr. and Mistress Sahni makhoi anigi dungairaba journey ama mafam asidagi haure haina lauthori. Miya madu khuba khunai makhoi anisu yamna haraurami. Mamangda Surina Japan gi sumo player ngamkhibagi Japan gi ticket ani phangkhibadu makhoi ani khoiba satlammi. Haujik silasida uriba photo sing asi makhoi anina Japan da koiba satpagi mamini. Asumna film asi matang asida yamna nungai na lusinki. Phare mayam adudi matang asida kaina yathang nijari.